ꯐꯖꯗ꯭ꯔꯣ ꯐ꯭ꯔꯦꯝ ꯃꯌꯥꯝ ꯀꯣꯡꯕꯒꯤ ꯕꯖꯥꯔꯒꯤ ꯃꯃꯥꯡ ꯍꯥꯏꯒꯠꯂꯛꯄꯗꯨꯅꯦ ꯕꯥꯔꯅꯤ ꯆꯤꯡꯅꯦ ꯐꯖ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯐꯖꯕ꯭ꯔꯥ ꯑꯁ ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ Dr. Zabit Malik, consultant physician. Frame ma'am, dukaan ka ong layramdre. Ay jo dukaan hang masalo na, dum hang lay yapot eta. Lambi jo yam phalamdre. Barani makhong ne naharuk. Anom hai. Dre hai kala kun le tan thong na ka khalak pa. Ajare hai si ja koi sai yar ne sai tha. Lambi jani lai kadom chatte ba. Mai pem. Nahak tu bulle pa phaja ba si yeng ne. Lambi ani lai ne. Ya adagi sigi keno se kai ya. Sigi barni ka bai lambi ho jaro si lambi lai sa. Auto adi lai ni auto chen ma jane. Kai na zoom tau lai si. Manipur se friend में सामना खर बुद्धि लहौरे होलसेलर दुकान ना हैरक्पा मी जे अहन गोयदि फै मयांग अहन नम लई सिगी चेंबर ऑफ कॉमर्स की दुद आदम लहौरे पैसा का दम पिरे आम पोरो हाइबने हा सी चट पे ngang pot putih ado mana nang khwai phabadi retailer da chalaga yellow on hai ado friend myam noi oina aigi chamana do puraga noi dukan do ina hango chamana do leibra na aina retailer dukan ai ju nong da kamai cham changam ne wai da na ka no hai pa jawe no mari manga hai jala de talak pa jawe nga le ga era jum je ong ya no ja mani hai jala de talak pa jawe ha le ga bitti adre mu ye song ma hare ong le ho ba jawe hanubi ma ine chamana no chamana am puzar kuneng te yeng bi gira yeng bi roi Sahamana pujar ko ini sahamana anda yang birat hambiyo na hai kita ne sentence loi de kan luk thara dum nei han de yang bi roi no ning non sai ado hidak ki dinu ngai nei abda song tok salak ke sangai ko frame ya sida ahan nama second thor lak pa babung samana thak ko se na ina pi ba sem ne sumba mari ro kya no thakro na han ma khwang ju kol second thor lak pa ta chu si ni to friend ai ki chai ro si je si na yang khai manga pi bani wari do ate se si na yang khai manga pi mi do si friend oina dukan da hanga kana dukan na wholesaler de lok chalani wholesaler da thamba hora bani kare manipur da dukan lising ane am lei jai na kamai loi chalaga thingam ni ha thin ma chale khram lo horoi hai khram lo ge hai khram ma samna lai hai khayam lok chalu re hai ningon chakau bage adu tawe hai department store gumba chobo change Alibaba kai ka de wang khai de ga lai de ga change mangonda coffee ni le hoi blue to kai na aingonda aina adu do aingonda coffee ja nam chu lai blue to kai de jo aingonda oi ge na wai sana na ina tangmal le seloi tang kham mangonda yoler me mana hai re kana nom pai ma le na ado jo ai tau san khan mane adu Instagram da kai do home delivery chalo da sidadi aingonda tong de ba aina home delivery kamai chakani premium no do poda tora su amadro de aingonda do margin kha phang mane home delivery gi MRP da dum delivery tongam ni sidadi karai de gi lupa mari manga tong baduna kai home delivery chalani aina
ꯑꯃꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯍꯦꯟꯅ MRPꯗ ꯇꯣꯡ ꯇꯥꯔꯗꯤ ꯑꯩ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯑꯉꯥꯡ ꯑꯃ ꯊꯝꯃꯒ ꯆꯠꯄ ꯌꯥꯏ ꯑꯗꯣ ꯁꯤꯅꯤ ꯐ꯭ꯔꯦꯟ ꯁꯤ ꯌꯦꯡꯕꯤꯔꯣ ꯁꯤ ꯂꯨꯄꯥ 10 ꯄꯤꯕꯁꯤꯕꯨꯗꯤ ꯃꯣꯏꯒꯤ ꯄꯋꯥ ꯂꯩ ꯆꯦꯟꯗꯦ ꯃꯣꯏꯁꯨ ꯄꯋꯥ ꯂꯩ ꯃꯥꯏꯅ 135 ꯄꯤ ꯄꯋꯥꯗ ꯅꯣꯏ ꯂꯨꯄꯥ 100ꯒꯤ ꯂꯩꯔꯗꯤ ꯄꯋꯥ ꯑꯃ ꯍꯦꯟꯅ ꯐꯪꯒꯅꯤꯀꯣ 10 ꯂꯩ ꯇꯥꯔꯗꯤ 260 ꯒ꯭ꯔꯥꯝ ꯑꯣꯏꯔꯛꯑꯅꯦꯕ ꯀꯥꯏꯖꯈ꯭ꯔꯦ ꯇꯣ ꯁꯤꯅ ꯍꯣꯏ ꯁꯤꯅ ꯂꯨꯄꯥ 100ꯒꯤ ꯂꯩꯔꯗꯤ 350 ꯒ꯭ꯔꯥꯝ ꯑꯣꯏꯔꯛꯑꯅꯤ ꯄꯋꯥꯒꯤꯗꯨꯗꯤ 85 ꯄꯤꯕ ꯀꯥꯟꯅꯄꯣꯠꯇꯦꯅ ꯑꯩꯅ ꯑꯪꯀꯔ ꯄꯥꯔꯀꯥꯟꯗ ꯁꯤ ꯑꯣꯏꯅ ꯆꯦꯟꯕꯅꯤ ꯁꯤꯒꯤꯗꯤ ꯂꯨꯄꯥ ꯀꯩꯅꯣꯒꯤ ꯂꯩ ꯅꯣꯏꯅ ꯁꯤ ꯈꯔ ꯃꯃꯜꯈꯔ ꯌꯥꯝꯕꯁꯦ 135 ꯄꯤꯕ ꯄꯋꯥꯗ ꯁꯤꯁꯦ ꯂꯩꯅꯤꯡꯉꯥꯏꯗꯤ ꯁꯤ 10 ꯑꯣꯏꯅ ꯂꯧꯔꯣꯏ ꯑꯗꯨꯗꯤ ꯄꯋꯥ ꯑꯃ ꯍꯦꯟꯅ ꯐꯪꯉꯦꯗꯅ ꯂꯨꯄꯥ 100ꯗ ꯇꯥꯇꯥ ꯒꯣꯜꯒ ꯃꯥꯟꯅꯔꯕꯅꯤ ꯃꯥꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯖꯤꯔꯪꯒꯥꯒ ꯃꯥꯟꯅꯕꯅꯤ ꯃꯍꯥꯎ ꯃꯣꯏ ꯍꯣꯜꯁꯦꯂꯔꯒꯩꯅꯅꯦ ꯁꯦꯒꯥꯏꯔꯒ ꯁꯤ ꯍꯤꯡꯅ ꯆꯥꯔ ꯌꯦꯡꯉꯕꯅꯤ ꯃꯣꯏꯅ ꯇꯥꯇꯥ ꯀꯖꯤꯔꯪꯒꯥꯗꯣ 90 ꯔꯨꯄꯤꯁ ꯄꯤ ꯍꯥꯏꯕ ꯀꯖꯤꯔꯪꯒꯥꯗꯨꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯕ꯭ꯔꯥꯟꯁꯨ ꯂꯩꯕ ꯄꯣꯠꯅꯤꯀꯣ ꯁꯣꯁꯥꯏꯇꯤꯑꯅ ꯍꯥꯏꯖꯩ ꯌꯥꯝꯅ ꯃꯁꯥꯂꯥ ꯇꯤ ꯑꯗꯨ ꯇꯤꯅ ꯃꯌꯥꯝ ꯂꯩꯕꯅꯤ ꯁꯤꯗ ꯄꯥर्क ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯅꯦ ꯏꯀꯣꯂꯣꯖꯤꯀꯦꯜ ꯄꯥर्क ꯑꯅ ꯋꯥꯔꯤꯅꯤꯗ ꯏꯀꯣꯂꯣꯖꯤꯀꯦꯜ ꯄꯥर्कꯅ ꯍꯥꯏꯕ ꯃꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯗꯦꯠ ꯇꯧꯐꯝꯅꯤꯗꯅ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯒꯤ ꯑꯗꯨꯅꯦ ꯍꯤꯗꯥꯛꯀꯤꯁꯨ ꯍꯪꯉꯨꯏ ꯍꯤꯗꯥꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯌꯦ ꯍꯤꯗꯥꯛꯀꯤ ꯍꯪꯉꯨꯕꯗꯤ ꯍꯤꯗꯥꯛꯀꯤꯗꯤ ꯐꯥꯔꯃꯥꯁꯤꯗ ꯍꯪꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯝ ꯃꯣꯏ ꯂꯣꯏ ꯅꯝꯕꯔ ꯂꯣꯏ ꯂꯧꯍꯧꯏ ꯃꯣꯏꯅ ꯑꯣꯏꯅ ꯄꯥꯝꯃꯦ ꯑꯩꯉꯣꯟꯗ ꯑꯦꯁ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩꯅ ꯍꯣꯜꯁꯦꯂꯔꯗꯁꯨ ꯊꯝꯃꯕꯅꯦ ꯏꯝꯐꯥꯜ ꯑꯦꯔꯣꯕꯤꯛꯇ ꯀꯩꯗ ꯑꯗꯩ ꯂꯧꯔꯣꯁꯨ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯩꯅ ꯑꯩꯉꯣꯟꯗꯩ ꯂꯧꯕꯅꯗꯤ ꯐꯅꯤꯗꯥꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗꯩ ꯂꯧꯔꯗꯤ ꯃꯃꯜ ꯇꯥꯗꯣꯏꯅꯦ ꯏꯁꯇꯣꯛꯀꯦꯁꯅꯤꯅ ꯑꯩꯅꯀꯣ ꯑꯗꯣ ꯐ꯭ꯔꯦꯝ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯍꯤꯗꯥꯛꯁꯤꯗꯤ ꯈꯪꯉꯝꯃꯅꯤ ꯐꯥꯔꯃꯥꯁꯤꯒ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯑꯩꯉꯣꯟꯗꯩ ꯂꯧꯕ ꯌꯥꯅꯤ ꯅꯣꯏ ꯍꯣꯜꯁꯦꯜꯗꯩ ꯂꯩꯔꯛꯑꯗꯤ ꯇꯥꯡꯉꯅꯤꯅꯀꯣ ꯉꯁꯤ ꯁꯤ ꯍꯪ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏ ꯑꯩ ꯕꯣꯛꯁ ꯑꯣꯏꯅ ꯄꯨꯠ ꯆꯠꯂ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯄꯤꯁ ꯆꯠꯂꯦ ꯃꯣꯏ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯍꯧꯋꯦ ꯁꯤ ꯈꯪꯉꯤꯅꯦ ꯊꯥꯏꯅ ꯌꯥꯝ ꯌꯣꯜꯂꯝꯕꯅꯦ ꯑꯩ ꯌꯥꯝ ꯌꯣꯜꯂꯝꯃꯤ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯅꯝꯕꯔ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯅ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯣꯏ ꯂꯩ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯅꯤ ꯁꯤ ꯍꯣꯜꯁꯦꯂꯔꯗ ꯏꯝꯐꯥꯜ ꯑꯦꯔꯣꯕꯤꯛꯇ ꯑꯗꯩ ꯀꯩꯅꯣꯗꯕꯨꯗꯤ ꯊꯝꯃꯕꯅꯤꯀꯣ ꯑꯗ ꯑꯩꯉꯣꯟꯗ ꯂꯧꯕꯅꯕꯨꯗꯤ ꯐꯩꯗꯅ ꯃꯃꯟꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯐ꯭ꯔꯦꯟ ꯆꯤꯡꯌꯥ ꯌꯧꯔꯛꯄꯁꯤꯗꯅꯦ ꯉꯥꯏꯍꯥꯛ ꯈꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦ ꯍꯧꯅ ꯁꯥꯟꯅꯩ ꯗꯨꯀꯥꯟ ꯑꯩ ꯉꯁꯤ ꯗꯨꯀꯥꯟ ꯃꯁꯤꯡꯕꯨ ꯊꯤꯗꯦ ꯕꯤꯠ ꯍꯜꯂꯛꯑꯀꯥꯟ ꯊꯣꯛꯄꯅꯦ ꯗꯨꯀꯥꯟ 30-40 ꯍꯪꯉꯝꯃꯒꯗ ꯉꯁꯤꯁꯦ ꯇꯨꯝꯁꯤꯠꯁꯨ ꯐꯥꯗꯕ ꯑꯩꯁꯦ ꯆꯠꯂꯔꯣꯏꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯤꯗꯤ ꯐꯖꯔꯗ꯭ꯔꯥ ꯖꯔꯦ ꯍꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯆꯤꯡꯈꯣꯡ ꯌꯧꯔꯦ ꯇꯨ ꯂꯥ 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 ꯑꯗꯣ ꯐꯖꯔꯗ꯭ꯔꯥ ꯚꯤꯗꯤꯑꯣꯗ ꯉꯥꯎꯔꯦꯍꯦ ꯚꯤꯗꯤꯑꯣꯗ ꯉꯥꯎꯔꯦ ꯍꯟꯗꯛꯇꯤ ꯑꯩꯗꯤ ꯑꯗ꯭ꯔꯣ ꯐ꯭ꯔꯦꯟ fazei, é isso.